अहानबदा मरुओइबा पाव इंडिया की तरह मंगा सुबह प्रेसिडेंट खनबगी वोट थादबा हौख्रे अपुनबा एमपी अमसुंग एमएलए लिशिंग मरीगा चनिपान रोमना मिखलदा मिरेप ओइरिबा द्रौपदी मुर्मू अमदी यशवंत सिन्हा की मराइबक लेपकदौरी खुरमजरी मालेम चनु न हुजिक पुंग अनि की ममी टीवी न्यूज अपडेट पिजरी इंडिया की तरह मंगा सुबह प्रेसिडेंट खनबगी वोट थादबा हौख्रे अपुनबा एमपी अमसुंग एमएलए लिशिंग मरी चनिपान रोमना मिखल असिदा मिरेप ओइरिबा द्रौपदी मुर्मू अमदी यशवंत सिन्हा की मराइबक लेपकदौरी इंडिया की प्रेसिडेंट रामनाथ कोविंद की थबक पुबगी मतम लोइबगा लोइनना हौजिक तरह मंगा सुबह अनोबा प्रेसिडेंट खनबगी मिखल चथरी मणिपुर की ओइनसु ngasi ayuk pung 10 tabadagi मणिपुर लेजिस्लेटिव असेंबली की हॉलदा चथरी मणिपुर की ओइना पुन्ना एमएलए हुंपू अमसुंग इलेक्टेड एमपी अहुमना मिखल असिदा वोट थादगनी वोट थादबा असिदा एमपी सिंगदा असंग मचू की बैलेट पेपर पीगनी एमएलए सिंगदना ngangleinaba मचू की बैलेट पेपर पीगनी वोट थादनरबा बैलेट बॉक्स अदु न्यू दिल्ली दा पुरबा मतुंग था सिगी कुनमाथोइदा वोट मसिंग थीगनी मिखल असिदा एनडीए की मिरेप ओइना द्रौपदी मुर्मू अमदी ओपोजिशन की माइकैदगी यशवंत सिन्हाना लंबा तौनगदौरी मिखल असिदा एमएलए अमगी वोट वैल्यू असी स्टेट अदुगी पॉपुलेशन की मखा पोनगनी एमपी अमगी वोट की वैल्यू असी चट्रेटनी मणिपुर की एमएलए अमगी वोट की वैल्यू असी 19 ओइरी मिखल असिदा नॉमिनेटेड एमपी अमसुंग एमएलए सिंग वोट थादबा यादे मणिपुर की ओइना एमएलए हुंपू की वोट की वैल्यू असी लिशिंग अमगा सुबना मरिफुनी पनबा याबदी मणिपुर की ओइना ओपोजिशन पार्टी ओइबा कांग्रेस की एमएलए मंगा असी खक नतना बीजेपी की एमएलए 19 यावना तोंगान पार्टी सिंह की एमएलए 19 दी बीजेपी दा सौगतुना लेरिबनी विलेज डिफेंस फोर्स बीडीएफ सिंगना चही 13 हेन्ना तांदुना लाखलिबा डिमांड सिंग अथुबदा पिथोपियो हाइना इम्फाल ईस्ट डिस्ट्रिक्ट बीडीएफ गार्जियन एसोसिएशन ना डिस्ट्रिक्ट असिगी पोरोंपाट डीसी रोड लेबा ग्रीन कम्युनिटी हॉल दा ngasi वाकत मिफाम अमा फंख्रे मसिंग यामलबा बीडीएफ पर्सनल सिंगी इमुंग मनुंगना सरुग यारगा पांगथोपा वाकत मिफाम अदुगा मरी लेनना सिनाम अमुटोंबी कौबी अमना हाई बीडीएफ पर्सनल अमना था अमदा फंगलिबा तोलोब असी सुपनगी लुपा लिशिंग निपानगा चमंगा खक्तनी सेनफम असिना इमुंग मनुंग पुबा ngamba nate maram aduna बीडीएफ पर्सनल सिंगी अवाबा लेंगांगना उबिदुना मतमगा चानाबा तोलोब पिबिदुना मखोइगी अवाबा कोखनबियु असुकुइबा मतम असी लेंगांगना मतमगा चानाबा ऑनरेरियम पिबिदबा हाइबसी मियोइबगी हक मतपनी करिगुंबा बीडीएफ पर्सनल सिंगना सेरानबा लंबीदा चटखिबा तारबदी ngasi पालिबा लेंगांगना मदुगी टेक्चा पुमनमक पुगदबनी हाइनसु महांगना मखाताना फोंदोखि इचासिंगी बीडीएफ की अवाबसे ngasi की पालिबा लेंगांगना अमुक्तंगदी पुनिंग चिंगसिंगिरेगा अवाबसे कोहनबियु हाइदना ममा अमा ओइना थौदांग थि याजरगा ngasi दी मिफम थे यावजरबनी ngasi अमुक्तदी सरकारना पालिबा लेंगांगना नुसिबिदुना बीडीएफ की अवाबा इचा मयाम थे अमुक्तदी यंगसिनबियु कोइबो अमुक्तदी ngaiba pinabiyu haibase thamjaragane ai sum tension jarage mayamna haidana sum yam leirabani mamang da su sida koi kap anatana icha gi dam ta koi kap anatana karimta upai leitere koi lengak na yingsin bidrabadi lengak na yingsin biyu haiba wafam je thamjaragane ima hoi ngasi dana se thamjari da su ngasi gi wakat mifam aduda BDF इचा सिंगु लांगी खुलाई ओइना सिजिनादुना मोइथेम तौदुना थंबिनु बीडीएफ सिंग थबक फबगी ऑफिशियल रिवार्ड फंगबा याहनबियु बीडीएफ सर्विस बुक सेंबियु अमदी मतमगा चानबा पे फंगहनबियु हाइना थाबा प्ले कार्ड कया पाइखि ngarang ayuk pung 12 rom taba adwaida Chandel district ki manung chanba liwa maringkhol da leiba LN medun chahi 13 rom suraba miyoi amagi yum maina tumna chakre लाइबक थीबा थौदो अदुदा चौरांगना लुपा लाख 10 रोमगी मालचांग मैना तुमना चाकरे हाइरे थौदोक अदुगी मतंगदा LN मेदुना फोंदोरपगी मतुंग इन्ना नोमाइजिंग नुमित ओइबा मरमना महाग अमसुंग इमुंग मनुंगी मियोइसिंग अमदी खुंजा पुनमक चर्चता फास्टिंग तौबगी लाइरिंगै मतमदा महाकी युम मैना चाकले हाइना
khul adugi angang amana church ta laktuna pau tamlakhi madudagi church ta lairamba khunja sing chelaktuna mai adu kanna ba honakhi adubu yum adu una saraga tinna kupa oiba maramna imungi pochai amata kanbangamdana main tumna chakhi adumapu khunja singna honabadagi thangnana leiba atai yum sing kanbangamki Chandel Fire Service ki team amana laklam labasu awang baching oiba maramna gari thogatpagi khudong chabal laikhide laibak thiba thogdo aduda fountain humpu cheng bag ani motorbike TV set inverter battery imungi atai potlam sing sale oina lupa lishing nifu amadi angangi lari kumna maina chakwa aduda yaukre haina meduna makhata na fungdoki khalai jaba ai gari macha amadi inverter TV adagi kitchen set loina chakre duga cheng su duga phaukha thamjaba su loina chakre dana paisa oina case oina 1,30,000 mukti yaukre aina saving tawjaba adu mai su mayam na nungsibra government na nungsibiraga aingonda mating pibiu haina lamdam asidagi drug ke samasya asi mapung fana lotion ge hairabadi mating leiba entry drug law ama sembagi tangai fadaba leire haina all Manipur Women Social Reformation and Development Samaj nupi samaj ke general secretary ke sobitana fongdorakli wafam ase ngarang nupi samaj chanung kanglaipak chanura lok kanglai sintha lok amadi chanung development committee na khutsam naduna nisa amadi ngasigi khunai haiba hiramda pangthokpa khanani nabagi mifam amada sobitana fongdokhibani chanung mayai lekai community hall da pangthokhiba thoram aduda sobitana hai nupi samasna sinduna manipur gi tongan tongan ba mafam singda mayai kaba chinja ki mayokta awareness program kaya pangthokduna lakli masigi nungi oiba wakhalondi nupi oibi singna mayai kaba chinjagna khunai asida pirakliba chaitheng kaya dagi ngakthokpa ngamnabani lamdam asigi dry state amani haina lauthoklabasu yu fangdaba mafam amata lesilaktre fongna natraga lona mafam khudingmakta yu marang kaina fangli state asida yu yonba yade haibagi lo leirabasu lengak asina mapung fana chatna hanba ngamdri masina maram oiraga tongan tongan ba samasya kaya ama leptana thorakli lengak asina anti drugs policy ama sem dabana ngasidi lamdam asida mayai kaba chinjak chaba amasung yonbagi masing khanghen hengalakli loinana mayai kaba chinjak lalonba singna khunai asigi generation amabu tumna manghanaba hotnari asigumba tamthiba makhalgi crime asibu tawriba miyoi sing asigi mathakta capital punishment fawa pibagi tangai fadaba lei haina sobitana makhatana fungdokhi Kakching Assembly Constituency ki MLA oiduna miyam gi seba tauramba yengkhom thambal ngasi laikhidre yengkhom thambal Kakching mayai leka yengkhom lai pareng da leiba masagi yumda naduna leirakhibani laikhidraba yengkhom thambal masagi jahi marfutara mari surkhe laikhidraba yengkhom thambal apopa laikhidraba yengkhom yaima amadi yengkhom ongbi kritimala anigi machanupa oina kumja lising amaga chamapan kunipan gi November kunipan da taibang khungdarakhi yengkhom thambal kubja lising amaga chamapan marfu mangada pangthokpa mari suba Manipur State Assembly mikhalda independent mirep oina mai paktuna jahi mangagi term amagi Kakching asi AC gi MLA oiduna AC asi gi chawkhat thaurangi thabak kaya pangthoklami Government of India ge Ministry of Culture gi senthang makhada the Athopam Khunau Art and Culture Academy na sinduna ngarang Athopam Khunau gi community hall da lairembi dhumen haina mingthonba nomagi oiba pungi workshop ama pangthokpaga loinana madugi production amasu miyamda utkre Ministry of Culture and
culture na laibag asigi tongan tongan ba furup singi maihorol dagi lairaklaba traditional culture sing mutkidanaba amasung culture sing adubo amuk hinggarhan bagi pandamda paikhatpa thaurangi makhada thauram adu pangthokpani thauram aduda khangabo assembly constituency gi MLA O Suraj Kumar Pigani or Surja Kumar, Dalit Sahitya Academy Manipur gi National Secretary Y Mahendra Amadi Khangabo Part 1 GP gi Pradhan Ningthaujam Malana Mathang Sitna Athoiba Mithung Thauram Mapu Amadi Akhanaba Mithung Oina Saruk Yaki Thauram gi Saruk ama Oina Da Athopam Art and Culture Academy gi artist singna Lairembi Dumen gi Saktam Miyam da Mityeng Tahanki Kanglai Living Arts Kangla Uchiwana Ministry of Culture Government of India gi Cultural Functions and Production Grant Scheme 2021-22 gi mateng da loinana mamang thagi tang tara manga dagi haukiba tang tara manga fauba numit kuntrani chupna chatharakiba 1 month production oriented theatre workshop 2022 and production of Lilagi Ningthau ngarang haunabi matung ina loisinkhre Uchiwada laiba Kanglagi auditorium da pangthokiba theatre workshop loisinbagi thoram maduda Uchiwa Gram Panchayat ki Pradhan Hekruzam Indrajit Kangla Uchiwa gi advisor RK Rajendra Sana Manipur Dramatic Union gi director Pebam Birakumar amasung social worker Mayengbam Gyanendrona mathang sitna chief guest president amadi guest of honor oina saruk yaki tha ama chupna chathakiba theatre workshop aduda tongan tongan ba mafam dagi lakpa nupa nupi artist kunithoina saruk yaki loinana Manipur gi maming lairaba oza kayana folk amasung modern music makeup thangta dance film amasung yoga na chingbagi matangda takpi tambiki haina Kangla Uchiwana thadorpa cherol amana hairi COVID-19 gi laichat asidagi ngakthoknaba achamba cheksin thorang khara ngakna chatpinaba MAMI TV gi maikaidagi ningsingjari madudi yum dagi hek chathokpaga face mask upiyu mi amaga gi marakta foot taruki arapa thambiyu mai mit khutsa toina hamdokpiyu amadi COVID vaccine kapa yaraba sing sumsoi soidana vaccine kapthoktuna laichat asidik kannaba miyam punna honaminasi aroibada maroiba pa amuhanna pizari India gi tara manga suba president khanbagi vote thadaba hokre apunba MP amasung MLA lishing mari chanipan romna mikhal asida mirep oiriba Draupadi Murmu amadi Yaswant Sinha gi maraibak lepkadauri Matang sida pung anigi MAMI TV News Update loizare makata ba henba pawgi damak numidang wairam pung mangagi prime time English news meeting tabiu Welcome you all to UNACO Residential School at CHANU, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration.
ट्राफिक की नियम सिंह मियाम पुमनमक्किनी लंबी चटपा अमदी गाड़ी थौबा मतमदा ट्राफिक की नियम सिंह इनबियु गांगवा मचुगी मैंगान की आथ्रदी लेपियु कोमला मचुगिना चटनबा सेम साबियु अमसुंग असंगबा मचुगिना चटपिरो गाड़ी थौनिंगै मतमदा ओइरोमदा लैसिनबिगे खनबिरगदी ओइरोम थंगबा लेंदा तपना चटपिरो अदुगा तपना लैसिनबियु येलोमदा लैसिनबिगे खनबिरगदी येलोम थंगबा लेंदा तपना चटपिरो अदुगा लैसिनबियु चुमना चटकी हाइरगदी मिडल लेंदा चटपियु गाड़ी थौबा मतमदा मोबाइल फोन सिजिनबिगनु गाड़ी थौदुना चटपिबा मतमदा सीट बेल्ट फाजिनबियु गाड़ी मचा थौबिबा मतमदा हेलमेट उप्पियु मायोकनबदा मीटर सनी की मनुंगदा गाड़ी लाक्लगदी हाई बीम लाइट सिजिनबिगनु मफम सिंदनबा पार्किंग तौबा मतमदा मवोंग चुमना गाड़ी खांबियु जेब्रा क्रॉसिंग हेंजनदना स्टॉप लाइन दा गाड़ी खांबियु Admission open. Manipur International University Gari Awang Lekai Airport Road Imphal West undergraduate ki oina makhata pizariba course sing tamnabagi khudung jaba pizari. UGC na sakanglaba university asida highly qualified oiraba faculty members singna tongan ba department ta takti tambigani amadi advanced computer lab, smart classroom, oriental library ki facility fangbuta natana attractive scholarship unique course ki khudung jaba su pizari. Chaliba chai asigi August tagi session hauzaragani maram aduna akuba marogi damak makhada pizariba helpline number asida contact tawbiyu. Manipur International University Gari Awang Lekai Imphal West. Nahak pukning wakhal gi anaba leibra drug addiction amadi mental disorder treatment gi damak adom karigi wari Manipur da ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced leraba doctors amadi clinical psychologists singna layengjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Lekai. Adongi Mathau Tarabadi, Nakanda Pijariba, contact number asida pau faubirau.